Miyamna mathau taba hidak langthak yauna pot chai lehaunabagidamak Imphal East District ki oina Hayeng Ayuk Pung 5dagi Ayuki Pung 10 fauba curfew gi Athingba komthokle haina district asigi district magistrate Kumanthem Dainana thokpa order amana khangalakle curfew komthoklingai matam asida mi ka hena punba wakat mifam amadi protest rally ne chingba pangthokpadadi makha tana adumak Athingba thamkhigani hainasu order asina makha tani Imphal West District ki oinasu Hayeng Ayuk Pung 5dagi Ayuki Pung 10 fauba curfew ki Athingba komthokle haina district asigi district magistrate TS Kiran Kumarna thokpa order amana khangalakle curfew komthoklingai matam asida mi ka hena punba wakat mifam amadi protest rally ne chingba pangthokpadadi makha tana adumak Athingba thamkhigani hainasu order asina makha tari Nakal Amaromda Kakching District ki oinasu Hayeng Ayuk Pung 5dagi Ayuk Pung 10 fauba curfew komthokhani haina Kakching District ki District Magistrate Rohit Anana thokpa order amana khangalakle curfew komthoklingai manung asida miyamna nongmada changdaba yadraba polamsing leibiyo adum oinamak mari leinaba authority gi ayaba yaudana mi ka hena punba wakat mifam chathaba amade protest rally ne chingba pangthokpadadi Athingba thamgikani hainasu order asina makha tari